पाउशदेमफम ओइबमर ओइबा पाउ खरा अपडेट तौजरे नेशनल पंचायत अवार्ड पिनरबा थागतपा वाहंसिंगी पाउखुम पिखतबगी वाथोक ऑफिसर सिंह थौसादबदगी यूनियन मिनिस्टर मसाना चीफ मिनिस्टर दा चे इरखरे मिनिस्ट्री ऑफ पंचायती राजना इंसेंटिवाइजेशन ऑफ पंचायत स्कीम की मखादा थबक फजना तौबा पंचायत स्टेट अमसंग यूनियन टेरिटोरी सिंगदा नेशनल पंचायत अवार्ड पिनरबा ऑनलाइन की खुदांगदा अवार्ड हिम मपंदा क्वेश्चनर इसिंगी पाउखुम थगतपगी थबकदा मणिपुर यामना छोतन लैरिबा असिगी हेगलगा यूनियन मिनिस्टर ऑफ रूरल डेवलपमेंट एंड पंचायती राज गिरिराज सिंह ना चीफ मिनिस्टर दा अहिबा सेरोल थरक्तुना स्टेट असिगी जीपी अमसुंग मसिगा मानवा ट्रेडिशनल लोकल बॉडी पुनम अना नेशनल पंचायत अवार्ड असिगा मरी लैनना हंगलिबा वाहंसिंगी पाउखुम थागलंगनबा मरी लैनबसिंगदा खंगननबा आलाखरे आरे मिनिस्ट्री का नंगनबा पाउगी लिखुल अमना हाई नेशनल पंचायत अवार्ड असिगिदमक तोंगान तोंगान बा अवार्ड थीम मपंथा मिनिस्ट्री की वाहंसिंग नेशनल पंचायत अवार्ड की पोर्टल दा अपलोड तौखिबनी हारिबो वाहंसिंग असि मनसलगा थागलकवा हाबसी ग्राम पंचायत खुदिमकी तौदबा याद्रबा मने थबगसी मिनिस्ट्री ना नमित खुदिंगी ऑनलाइन मीटिंग की खुदांगदा स्टेट सिंगी ओइना रिव्यू तौबगा लोइनना मरी लेनबो ऑफिसर सिंगा वरी वताई सानदुना लागले अनक मिनिस्ट्री की मैकेर की मणिपुर जीपी सिंह अमसुंग बसिगा मानव लोकल लेवल बॉडी सिंगना अवार्ड थीम अपन अदुगा मरी लेना बौहांग सिंह अदो ऑनलाइन की खुदांग थागतपगी थबक सिंह मफुंग फाना संगसिननबा खंगलखिबा लैख्रबने पावसना है औखिबा अक्टोबर 19 फाउबद मणिपुर की ओइना पुन्ना ग्राम पंचायत अमसुंग बसिगा मानव लोकल बॉडी लिसिंग अहम चामगा मरफुगी मनुंगदा चामगा यांखैगा मपन खक्तमक उहांग सिंह की पाखुम थागलखे अमरोंदा त्रिपुरा तेलंगाना छत्तीसगढ़ ओडिशा दादरा एंड नगर हवेली अमसुंग दामान एंड दिवगिदी मिनिस्ट्रीना टारगेट तौबा सांगदु चादा चामा आजिब तौखरे अमरोंदा मणिपुर लेगा की मैकेट की तांपा की जीपी चामा घोंफोगा मथोय असि खक्तमक वहांग की पाखुम पिखननबगी वाफम खनाबिनबा हाइजरकबगा लोइनना लेमौरिबा विलेज हेमलेट लिसिंग अहम सुकना तारागा मफन असिदी एडीसी ओइना टी एन हिल्स की मखादा लैखिबना पंचायती राज का पाव फाउनदना फाउनदी है फोंदोखिबा लैखिबने अवांगनोफो स्टेट की मनुंगदा मिजोरम मेघालय नागालैंड चिंबा स्टेट असिसु नेशनल पंचायत अवार्ड 2023 की दमक ऑनलाइन की खुदांगदा अवांग सिंह की पाखुम पीबा असिदा सरुक यारे त्रिपुरा ग्राम पंचायत समंगा मरफु ड्रामा थोय लै अदुगा ट्रेडिशनल लोकल बॉडी समंगा मरफु गतरे लै जीपी सिंह अदु तनतना ट्रेडिशनल लोकल बॉडी सिंह अदुसु अवांग सिंह की पाखुम लोइना थागतुना चादा चामा सरुक यादुना लैरे अमरोमदा सखोत थौरांगी दमक्तदी ट्रेडिशनल लोकल बॉडी सिंह असेगिदमक्तसु 15 फाइनेंस कमीशन की सेंफम सिंह मिनिस्ट्री दगी पीथरिबने मरमसना वहांग सिंह की पाखुम पीबगी अरोइबा मतम ओइरिबा नवेंबर 15 फाउबगी मनुंगदा मणिपुर की ओइना हौजि पाखुम थागलकदब वालिबा ग्राम पंचायत अमसुंग बसगे मानबा लोकल ट्रेडिशनल बॉडी सिंह असिगे मनसिलबा वहांग की पाखुम सिंह अपलोड तहलकनबा मरि लैनबा सिंहदा चीफ मिनिस्टर ना पाक्ताक पिनरबा खंगलखि हारे पनबजाबदी मणिपुर की ओइना हौकिब अक्टोबर 19 फाउबदा मनसिलबा वहांगी पाखुम मफुंग फाना थाकिबाजी पुन्ना ग्राम पंचायत चामगा हुंफुगा मथोय सुख्रे अमरोमदा मणिपुर की रूरल डेवलपमेंट एंड पंचायती राज की जॉइंट सेक्रेटरी दा मिनिस्ट्री ऑफ पंचायती राज की जॉइंट सेक्रेटरी दा इगिबा चेरोल अमदा मणिपुर की ओइना पंचायती राज की मखादा लैरिबा असि ग्रास पंचायत मखादा लैरिबा असि ग्राम पंचायत चामगा हुंफुगा मथोय खक्तने लेमौरिबा लिसिंग अहम सुकना तारागा मपन असिदी पीआरआई की मखादा लैते ऑटोनोमस डिस्ट्रिक्ट काउंसिल की मखादा लैरिबने लोइनना ट्राइबल अफेयर्स एंड हिल्स डिपार्टमेंट की मखादा लैरिबा मखोय की मरी लैरबसिंग अदु पीआरआई ना फंगबंगमदे मरबदुना मणिपुर की ओइना पंचायत अवार्ड के वहांसिंग की मनसिलबा पाखुम थागतपा असि जीपी चामग हुंफुगा मथोय खक्तमक अयापा पिबिनना आइजखिबा लैखिबने मखादारकवा अतोप पाउदा खैरमबन कैथेल कुरुक्षेत्र की लानफम अदुमक ओइरे स्टेट वेंडर सिंगना आईएमसी की कैंपस दा पद जॉनसन ग्रे सही खरा की ममांग की मालेम नुपी अक्तना फंबा अमतंगायरब कैथेल अम ओइबदा नतना अनौबा कैथेल संघ होम अमसुंग टेम्पररी मार्केट अम फाव सागलक्तुना पफम फंबिसिंगदबक होनरगलगसु स्ट्रीट वेंडर सिंह जाउना पफम फंलिबिसिंगी मनुंगदा पोट जोनफम फंगद्रे अमसुंग अमना अमबो ताथी तवैना तौबिरे हाबगी लैनखिबा वाथोक ngasi फाव होरिसन प्रक्रिबना खैरमबन कैथेल कुरुक्षेत्र की लानफम अतुमा कोइरे पिबम मसदगी खोसाउनरगलब पफम फंबि केयादा ngasi इम्फाल म्युनिसिपल कॉर्पोरेशन आईएमसी की कैंपस दा पोचाई योनसिंदन फोर्डेस चथाकिबगा लोइनना मखोयगिसु हिंजनबगिदमक पफम पिबियु हाइबा वाकतखे
ngasigi khongjang adu street vendor phambisingi lo Young Women Street Vendors Association Khwaramban Bazar Women Street Vendors Union Ima Laisna Women Street Vendor Welfare Union Joint Coordinating Committee of Registered Street Vendors Union Khwaramban Kaitel Street Vendors amasung Bharatiya Mazdur Sanghagi Street Vendor phambisinga punna saruk yaduna sangchenkhibani ngasigi khongjang ki matang da Khwaramban Kaitel Street Vendor Welfare Union ki President Laitonjam Bedana Paumising Dahai ngasi chu popom phamjaraga chara tanjaduna Street vendor sing isa thaksak libani adabo phampam leitabadagi awapa mayok nariba si kutlingba manipur amasung masalpur leiba imasina perform council laga leibadagi pojon pham leitabani makoina perform kudimba council na thamlaga aikoigi hak mapibada natana aikoi busu furaga tanba san iroi tanba gumna talagle Kaitel sang asi kaitel oidre kangjai bunga manare temporary market asi street vendors na matam kayagi mamangdagi phamjaduna lakpani haige loinana hujik pafam phamba phangdaduna aikoigi hakmat piriba asdang asi ki lenga nasu akan bamiyang changbiyo maul loising nasu miyang changbiyu aduga se minister nasu akan bamiyang changbiduna aikoigi mafam pibiyu pafam podjon pham pibiyu haige loinana IMC na thurak libasi asi sanhan biyu aduga asumba well pibi duna state vendor singba awawa pibi ganu ana thamoi cheung na phongdoki kaitel sang asi kaitel oidre kangjai bunga manare temporary market asi street vendors na matam kya gi mamangdagi phamjatuna lakpani haike loina hujik papam phamba phangdaduna aikoigi hakmat piriba asnanga segi lengang nasu akan ba midiyang changbiyu hot loising nasu miyang changbiyu aduga se minister nasu akan ba miyang changbiduna aikoigi mafam pibiyu podjon pham pibiyu haike Khwaramban Kaitel Street Vendor Welfare Association ki Assistant Secretary Leiba Popam Landita na fangdoki pada kumza lesingani kunga mathoida harba sanga sida kana kumba amadada allotment pi bagyaroi abagi court ki order amalai ki maramasna IMC ki hod amadi lengak na court ki order adu indana order amathora khre adubo ngasi baboda orakli bapipam asida loisin bak ngamtana lairakle akhoi ki maikei dagi de thorakli order adugi chada marfudi loisin lagatra haina khanjarambani maramde Street vendors ingi wathok asi matam sangna thoraktuna laglabani aduga thoraklibo order asibodi ekhoina taramnogi tawbadhabu order asigi wangmada kulingba ima ibel singna mi phuba ngamba IMC amasung mahot leiba ngamba ima sing asna ahing yar hiktuna kansinduna laikhiba dagi sangba ngamdre haike order asigi matungina ayupung taruk dagi nabit jungba pawba amasung nungthilpung amadagi taret fawba kanglok ani thokna khaidolaka pham Gadabani adobo aikuna sangluba matamda sasanda phubodona furakle Police da complaint to basu case lokat bidre marmotana order asigi matungina kanglup ani thokna fambada aba PBU haike IMC ki authority ki make dagi tarukli pathabak sing pen de haraduna IMC dangasi aikuna thomji lagliba asi cooperation asigi sumangda CD for what John gani aduna sangchilakpani haike khongsang asida hat kera top kera aikoidi isa thak pangamdre sira basu sirage haiduna lakpani haike Malim dan napi kaitel aitam lerakli ba kaitel asida namthaga masung senjau pai basing ki khulingpam oire laira basing chu masa thak pangam na da basin biyo asumpa da biyo ai ki personal street vendor sing koitan tali aitam street vendor sing ke bopam pira baso senjau pai ba masung power pai basin fam khre masina ima kaitel ki masak abu bata sin tuna thialle mar masina asing ba masak dhok pa ima kaitel uhen biyo ai ke masigi batang da minister da su memorandum pisin ki ba lai khre aratna khongjang sing asi handok loi ai ke Khongsang asigi matang da IMC ki revenue officer yauna city police ki OC ga su unatuna wari sanaki domoinamak nagalani ki marakta lekhai tanaba ngamdabadagi khongsang handok loi haike adomoinamak IMC ki office matam loisalakdaba matung da street vendor ki khongsang loising handok nake ngarang nongyai matung dagi highway animakta matam kaktaba economic blockade ki khongsang aukre khongsang asi technofol amasung susanpur ki koki chiefs association Tamenglong district ki chairman and secretaries association amasung Maring Ofrop Assembly na Sawalagli RDNPR loisang nadi MG NREGS kilopa kro Sadre jangkai gataruk lana sinaki belaite sengdoragli Union Lengaki Ministry of Rural Development na sanction tawrakiba MG NREGS kilopa kro Sadre jangkai gataruk yan bagi sanpam Manifu lengak na release tawgadavani haiduna se minister da aiba serul pisin na matam tharapa fawbada Release tawraktre ay bagi Haibadagi ana lauthoki bagi matung inang asit nongyai matung dagi All Manipur Tribal Development Grievances Forum
AMTDGF na Manipur gi poksak lambi oiwa National Highway animakta matam kaktaba economic blockade ki khongjang changchin ba hokre khongjang asi tongan ba decision gi apex body sin sawana rakre ngasi hing no yai matung dagi hauragani harba National Highway to Impal Dimapur lambi amasung National Highway 37 Impal Jiribam lambi gi matam kaktaba economic blockade ki khongjang asigi matang da AMTDGF ki president Heso Lorho amasung general secretary Gangong Lung khombana punna kudek piduna thadorakpa serol na hai All Manipur Travel Department grievances forum na tantut lakiba demand asigi matang da Manipur lengang na lebliba firip asimag akan bamong da condemn dawi forum asigi mege dagi mamang thagi Taradas Minister and Birenta memorandum amapisin kibani memorandum adu da India lenga ke Ministry of Rural Department of Rural Development Krisi Bhavan New Delhi na Jun kun gahum doi listing ani kun gani thoi da sanction tawra ki balupa ko sari yang higa taruk khen bagi sen pambo release taw gada bani hana phong do ki bani adoma namak union lenga ki mari le na ministry ki mai ke da ki mari bo gi damak sanction tawra ki balupa kro sari yang higa taruk khen bagi sen pambo si puna release tawra bagi mahuta memorandum bisin ki banabit atu makta da Mahatma Gandhi National Rural Employment Guarantee Act ki makada Manipur ki tongan ba district taraga taruk telupa kro sama gi senpam di release tawra ki hari loina na forum masigi maike digi sathagani thawang lamba National Highway sengi indefinite economic block ki khongjang ado Manipur gi tampak lamda Diwali amasung ningol chakho bagi kumai sing laiki badagi forum gi mai kai dagi mamang thagi kunda phongdo kiba serul amana jaitok tuna lakhi bani hari adama nam forum gi maike digi atopa serul amathok tuna mamang thagi tara da pichin gi memorandum adogi matungina lobako sade yang kai ga taruk hian bagi senpam masih mamang thagi kontra October kontra lising ani koni thoi fawagi manungda Manipur gi district punamata release tawrok trabadi National Highway anida hana law thoki bagi matungi na matam kaktaba economic blockade ki khongjang selagani hana phong thoki basu laikrabani haire adu madam memorandum adu gi matungi na lenga ki maike dagi thabuk na pang thorak trabani nangasi ahing nok yai matung dagi Manipur gi National Highway ani makta matam kaktaba economic blockade ki khongjang selagani haire khongjang asta Manipur miyam gi truck khongjang asida Manipur gi miyam transport association amasung CSO sing Manipur miyam gi yanglaga mateng pangbiyo haire khongjang asiga mari lena singi lup khara gi maike degi su social media gi khothak da Manipur gi miyam bo samam na ba pokhana na bahona biganu haire amarom do All Manipur Travel Development grievances forum na sanction gani harba khongjang asida Koki Ships Association Technology Secretary Information and Publicity Jangkholil haukepta ngasi thorakpa cherul amana mapung phana sawat kani haire aduga khongjang asibo mapung phana sawat kani hana phongdor liba tei lopsingki manungda Koki Ships Association Susanpo Tamenglong District ki Chairman and Secretaries Association Palelgi masihida laiba maring of assembly na singba yawe nakalamorum da ngasi Manipur lenga ki maikai dagi Secretariat Rural Development and Panchayat Raj ki Deputy Secretary Lalraubul Himati thorakiba serolamada MGN ERGS ki panduna laiba fansing chama yona release tawagi mayokta economic blockade chathagani anam yamda ki halagle haibaga loina MGNR EGS ki lupa ko sade yankai ga taruki senpam lana sinagre ana tongan ba social media ki platform singda phongdok narak pasu thengnare haire aduma damak singi miyam gi damak oiriba phanasi Manipur enga ki maike degi lana sinagre aibo wafamasi taseng namak yumpham yawdabani MGNR EGS ki fansing asi Manipur gi tribal miyam khaki tanate masidi district taraga darukta leriba sing amasung tamge propunamaki job card holder singini Manipur enga na fankiba MGNR EGS ki lupa ko sade yangai ga taruki senpam asisu state asigi district taraga darukini harba senpam asigi manung dagi lupa ko samagi senpam sing amasung tamgi harba khaidan district taraga darukta allocation tawduna yan thokre lemauri lupa ko sama yangai gi senpam su atomau tamda release tawragani hari Maramasina lupa ko sade yang higa taruk lana sinaki harak liba wafamasi yumpam yauk daba aran bani ada susyang doragle SDDCM na makata na minister gi yum da thomjin gre maitai furpo sedu trap ki list zarana na ba lisang sin na sang sin thuna lagle ba khongjang asiga mari leina na hokiwa October taraga humdoi da pang thoke bamyam gi oiba mifam da lipna ki ba matung ina ga siso minister Biswajit ki yum da memorandum pina na ba masing yam laba miyam na thomjin gre ngasi numitung pematung pung amrom tabo madam da SDDCM amadi masega chatminariba tongan ba lupsing masing yam laba thaumi singna sanjen thongda leiba po minister thongam Biswajit ke quarter da thomjen ke matam matu da minister masala ramda badagi khongjang loising aduna minister gi ke tangai don laike
tungda minister gi miyo singa paw fauna raka minister gi yumda changdra pung amaro ngai ke adaba minister adu tangai fadaba meeting amalaiba maramna lakpa ngamlaroi haina nungai taba phongdoraki adubo memorandum adudi sinnabiram nadaba minister gi imong manung gi miyo sina phongdoraki minister gi PA gi kuthangda paw fauna pada hayang ayo pung tara taba matamda oina SDDCM gi thomi singa unadaba matam tharak padagi hayang oina minister ga unaraga masaga hakting na memorandum adu pisilagani haina warep natuna miyam adu hanaraki hiram masigi matang da pami sinda wangang laduna Scheduled Tribe Demand Committee Manipur SDDCM gi youth wing gi convener namai rakpam edition na hai Scheduled Tribe Demand Committee Manipur na hoki basahi ki hagi mamang tagi maitai for post Scheduled Tribe ki lista saladana ba makal makha ki hagi khongjang jang sinduna lakhi bani andakso covid license amaram oiduna khongjang asi matam khara leptuna lai ro batungda hauki ba agasta dagi wakat mi pam bagi khongjang jang sinduna lakha bani asum yamna democratic oiba khongjang jang sinduna lakpa asida lekhang na karigumba response amada pirak tabadagi hauki ba October 10 ga humdoida miyam gi oiba people convention ama thamai banda leiba khondok hanbigi complex da pang thoktono warep kaya maram lauki sanabagi pawda junior national boxing championship Sopriya Manipur gi amatang haraba gol laukhre national boxing championship da hanboi na sarhuya tuna Manipur gi gol laubada nungai ba phawi Sopriya Thoksom Sopriya Thoksom keji yankhai ga marina yimpuk Manipur gi mai ngak tuna khumal lampak ta chathariwa mga suba junior girls national boxing championship da Manipur gi amatang harba gol laukhre loitana sagar chanu mayangbam keji nifu ga nifana bronze pangre Sayawala masuk na sa therapy championship asi ngasi loisin khibaga loinana boxing house Haryana na handaksu title defend to ngamduna fonda point yangai ga humdoi fangduna team champion oike Rajasthan ani subada duka Maharashtra na hom subada laihi Manipur na ikai nanglam kada ba adu junior Asian silver medalist Sophia na final da Uttar Pradesh ki Babidabo yamna laksana mga sunoda thingai duna gol logduna jumbogi mainga khe Bonodugi anbar owner Sophia na laksana na pahwana duna attacking punch ki apothoke Nabi masa asiki mapanggal kalaba oigi pansing atuna mai fak na bagi asoba maram oike level report round sing da naran sena mai likai dagi boxer asna straight funds kya puthok tuna amadining thiraba for work kya na match sidam hangna dominate tawagi momentum adu kahentana thamduna mai fakhe Sophia na final bout asi lower pa matung championship asigi matang ta pawmi sing da hai ahan boy national boxing championship ta sarugya pani masida gol loba ngambata nungai ba fawe Final four gi campaign asida khwaidagi naknaba lamba haragadi masana asigi po house wariba Haryana ga quarter final da sana ki baduna waike Manipur gi final sangba itom to oiba ngasi gi bout asi sana bada so pressure mayona ki adubo miyam gi thajaba amusung thawsal loinana state asigi michet product ta phiyade khandura performance pi ki ba aduna mai pak pangam ki bane championship asigi marwai Manipur amateur boxing association gi makhada pang thokiba thawung gi residential coaching camp aduda award pa amata lehendana championship asigi damak sem sabada chawna matheng bangi haike Thoksom Singhajit amasung Renuga gi macharufi Sophia asi sahi asigi angan basarukta Jordan gi amanda pangthokiba Asian Junior Boxing Championship gi silver medalist ni amasung sai SDC Kumalampak ta oja ibom sagi makara training tawribani amadi khongthak naina masana asida leptana changchalakliba matung Olympic podium da lepna da bigi manglan amasaga le Indiana Bangladesh po DLS medal da ran banga da thoram laga point table gi makokta haigat kre Australia jambu oiduna sanariva ICC T20 World Cup king asi Adelaide Oval sanakiba Super 12 group 2 gi match da Indiana Bangladesh po DLS medal da ran banga da mai thiba piduna point table gi makokta haigat kre match gi toss Bangladesh ngamduna fielding khan ki Indian hana batting thoropada over kunda wicket taruk turaka ran samaga marfuga mari lauke India ki opener amasung captain Rohit Sharma sumdagi ran ani lorom laga out roike amjaba batsman oikiba Virat Kohli ne India gi top opener KL Rahul ka sanarakpada yamna fajaba batting ki partnership ama semba scoreboard ran jamkhadan pangam ke KL Rahul ball kuntra kan ithoi mayuk nabada 6 mari amasung 4 home jergaran yanghai lorom laga apan baran homboda nifan surakpada out roike India ki batting da ahum batsman oina janglakpa Virat Kohli na ball nifuga mari mayuk nabada 6 sama amasung Ponifan Jerga out oidna ran homfoga mari laromba sina khwadagi fajaba performance waike mari suba batsman Surya Kumar Yadav na ball taraga taruk may unabada 4 mari yairaga ran kontra laromba masong nipan suba batsman oina sanglakiba Ravindran Aswin na ball taruk may unabada 6 amasong 4 amo yairaga out oidna ran taraga humdoi laromba asisu team gi singthaba yaba performance waike Bangladesh ki bowling da Hasan Mahmud wicket ahum amasong Shakil ul Hasan na India ki wicket ani lauke
Bangladesh na betting torokpada nuwang na maraktat kibadagi DLS method ta match asi mai paknanaba over taraga tarukta ran chama yangkai ga mathoi lobagi mathau ta ake masigi pakumta Bangladesh ki opener Nazmul Hossain Santo amasong Leighton Das na innings hawdoktuna yamna fazaba phibam amada thamba ngamki Leighton Das ball kun ga tarit mayuknabada 6 ahum amasong 4 tarit jarakaran humpu lobduna leiringeda India ki wicket keeper ke Rahul na run out tahan kibadagi Bangladesh ki mege da thajaba manglaki Atopo opener Nazmul Hossain su ball kun ga phanga mayuknabada 6 amasong 4 amahum jarakaran kun ga mathoi lauram laga out oikraba matung nauna changlakiba team ki captain Sakib Al Hasan su sumnagi ran taraga humdoi lauram laga out oiki makha tarakwa atopa pauda bus amana gari ki ada thengjin badagi miyoi manga sire Uttar Pradesh ki highway amada private bus amana lambi aduda thoromba gari ki ada thomjilambagi thodokta miyoi manga si khibaga loinana miyoi tararom asoga panangkre ana police ki report amana haire police ki report asiki matung ina thodok asi ngarang nobida Zatari amasung tafal ani ki marakta thokibani thodok aduda miyoi ahum kudakta si khibaga loinana atopani na ostanda pukhalaklaba matung asopa number oraka laikanaba ngamnada si khibani Punjab tagi thorokiba private bus adu khanguduna control thokpa ngamkidaba loinana lambi da leiramba car sing tempo sing saka ani panba gari kya thomlam khibani hairi thokdo adu bu hakting na uhopasina fangdo khibagi matungina bus driver adu kahena yu ngawdagi control mangkiduna lambi ki mataida khamdon leiwa tempo amada hana thomlam khibani hairi miyam gi yahu namthana na bahona bada police na tangai fadana nongmai round kya kaawkhre car thoduna lakhiba miyoi amada lambi da miyoi ama thomlam laba matung nanthokduna sena da bahona rami habagi maralda Manak nang nalairam miyoi na car thawrakiba miyoi atuba gari dagi singthaduna tamthina funa da bahona rakiba do control tawn da bahona bada yarakta badagi tangai fadana police na nongmai round kya nongthakta kaawkhre hari police ki report ki matungin da thodok asi Assam ki North Lakhimpur district manung chanba Sagoti bypass da thokibani ngasi ayu pung 4 makharum tabada Datsun go car ama khongjel yang na thawrake car aduna lambi aduda laklamba motorcycle amasong motorcycle amada thengchil lamlaba matungda hanne chinglam dana mafam adu thadok tuna sena na bahona ki adubo manak nang leiramba masing jam rabam yoisna lambi gi maning mamang da thatuna car driver adubo gari dagi chingtharaba matung phu phawki thawdog adu ubadagi manak nang leiramba police person kharana changchintana miyam gi mobadu control tawna bahona ki adubo police na miyoi adubo phu dana ba kyar kan hairabaso tilamni pamiyosing aduna yaraktabadagi nomai round kya kaapkhibani haire amromda kana thomlamba bike thawrakiba miyoi adu laikanaba ngamdana sikhre thawdog asida sienhariba gari driver police na bakhoi custody da thamkhre haire Congress amasung BJP workers singi marakda khuthong nakhre gari kaya mai thakre mathang sahida pangthokadorba Tripura assembly election ki mang oinana tongan ba political parties in election ki forum permit yat pahuna khibaga loinana Mongnabagi sangso hengalagli state asida ruling party wariba BJP amasung opposition da leiriba workers singi marakda khuthongnabagi thawdok sang hengalagli ngasiso Congress amasung BJP workers singi marakda khuthongna khibaga loinana gari kaya mai tha tana mangan tahan khre haire report singi matungina thawdok asi Tripura gi Bisalgarh da thokibani nakalani magi matang da khuthongna khibagi thawdok aduda BJP gi workers singi nongmai kap thorak padagi Congress gi worker khara asoka pannang ki haire thawdok adu soklaba Congress worker adu Sikandar Ali kawa miyoi amani haiba confirm tawkhre makudak da Bilasgarh subdivisional hospital da phogatuna treatment chathari mahaki haksang ki phibam khudong thiningai oire Amarum da kuthok na bagi thawdok ta nangmai kap thorakiba BJP worker adugi mame man sarkar kawi haiba khangba ngamkhre mana mafum khantana nangmai kap thorak bagi thawdok adu da Congress worker Sikandar Ali khaktana dana atofa kharaso asoga pannahan ki haire Amrom da kuthok na bagi khudong chabal aurga miyoi kharana lambi ki nakanda khamdar leiba gari kya mai thaduna amanga ta thogan khre fire department ki person sina thawdok thofam da sangsindana mai kanana bahonari ngai da masakhang da bamiyoi kharana edek cha tharapadi ki 5% manga so so ke haire Lupan lak amaga lising kunda yonthok lamba nubi masa amakan bangam khre Assam police na human trafficking ki mayukta paikhalakwa thabak thorom singi manuk chanangasi state asigi Barpeta district ki manuk chanalaiba Sarthaivari area da mil alon ba ki thabak tawba khotfu ama phagat pangam khre haire report singi matugi ngasi police na rescue tawba ngam khraba ngasi mamang saida Sahar Ali Elias Bablu kawwa miyoi amana faraga pokhibani Ali police na matam kya gi mamang dagi phana na ba khona tuna lakhibani police na kanna khona badagi ngasi Ali phaba ngam khibaga lohina angang adugi mari makhong so khangba ngam lakhibani Ali faraba matung uhang pong sa thabada angang napi masado mangna Haryana dagi miyoi ani da lupa lak amaga lising kunda yon thokri haiba khangba ngam khi madugi matung Haryana dagi miyoi ani aduso police na ngasi namida waram phaba ngam khibaga loinana napi masa adu rescue tawkhibani haire makatarakwa atopa Manipur gi pawda Sangai festival hokbada president aroiba namita prime minister yahuna na bahonare
Sahi kudingi November kun ga mathoi taki kunthra fawa Manipur government sindana pangthok liba International Sangai Festival komsi sahi ki oina mafam tara ga nithoi da pangthok na ba thawrang tawri awan mite India ki President Draupadi Murmu amade aroiban mite Prime Minister Narendra Modi na athoiba mithunglen oidona pangthok na ba su thawrang tawri Manipur government ki tourism department ma phong oina thawrang lautuna pangthok pa Sangai Festival ase sahi ase ki oina tongan ba mafam da pangthok na ba su kanna sem sare Festival asi India ki President Draupadi Murmu na hawdokpagi thoramda sarukhyana na state government kana honari masigidama confirmation ngairi loina na festival asi loisan bagi thoramda Prime Minister Narendra Modi sarukhyana na basu honari hairi hauzik festival asi mafam taraga ni thoida pangthok na ba honari mairang khunu da festival asi hawdokadori Imphal gi hafta kangjai pungdana loisan bagi thoram haingang ibudok marching Kumalampak Sports Complex Mau MFDC City Convention singba Imphal gi mafam singda sopang thokadori Festival asada miyam gi miyang singchen bayai haina panari basingi manungda MMA fighting su amo oigadori masigidamag international players singla kadori loinana skateboard competition su pang thokadori masigidamag competition launari hairi amjuda lale haijahre andakda Philippines ta pang thokiba taraga mari suba Mr International the first runner up gi mafam kankiba Lokananda Keti Mayumbo Maniwood Club ta Imphal International Airport ngasi ayuk taram no obagi tharom ge iroidana Maniwood Club ki thaumi amana pami singbo hantana yengba amade mingcha diva yaba ofum sing pongto ki badu All Manipur Working Journalists Union amjuna haksin lawi haire amjugi dan secretary ki serol amada adumonamak Maniwood Club ki maikedi ki vice president Argya Marjit amadi jan secretary Bivoni Sarmanalo singba club asiki mut kambu amana Manipur Press Club da hak thengna laktuna amjo ki president wangkem se semjai mudi standing committee da aiba serol amakaloina lan khre haijabagi mathakta hariba thami adogi mathakta disciplinary action lawri abasu pangtholam ki haire maramasina Maniwood Club ki thabak thorom singa mari lena pau hanagum fongba haina amjuno warep lawri haire RDI tharaga sel tanpagi thabak tawbigano Moirang Kampu Gram Panchayat ki manungda kanagumba kharana RDI tharaga sel tanpagi business tawba yaure aiduna aikoina tawjari pathabak sing asida torom da bayawrabadi madugi madik chaba charaga do fangjage aina Moirang Kampu ZB ki pradhan Laurembam Ramesh na fangdokre Pradhan Ramesh na wafamasi ngasi ZB asigi manungda leiba apanbo ward mapanda leiribi ningol sing da sakau bagamari leinana asamba kodol posting tambagi thorom da fangdokibani tangkak naina piga da kodol posting yantopagi thorom madu da han bagi wena GP asigi ward number 8 amasong ward number 9 gi wena yantoki kongpal ningthau bong lekai da leiba Buri Purabat Lai Madab da pang thokiba khudol yangthopagi thoramada da ward number 9 gi election committee ki member KS Inausa su Saruya ki warani asigi wana sarwakna ningol sampri romda Pradhan L Ramesh na kodol singadu khosina ki lisingani taraga tarik ki October da gi lisingani kunithoi gi October fawa gi manungda miyam gi wana paket ki basaw ko torang gi tabak sing utba calendar amasu miyam da fongdo ki Sosanpur da dengue gi case janghai gani fan sure Sosanpur district sahi asike ona dengue gi confirm case masing yanghai gani fan sure ana district malaria officer Sosanpur Dr. Lia Hongmon samde gi serol aman haire BRDL janem sangasi nauna mioi tarhet nupa manga navi ani dengue post boy ki hauju Sosanpur district hospital da dengue gi patient nama admit tawra lairi disaster ki patient masing na amani nauna dengue gi case thengna ki masing na nipane Lokha da dakrabut truck lokutuna driver gi thawai kan khre Manipur Driver Association amadi masiga satmani de bagari gi association singi matenga luinana karang nongalam dai pung homba khairum tabada Nagaland gi lengoi puraga lakwa tragama maram bazar Nagaland dagi lengoi puraga lakwa tragama maram bazar yoram dai da lokha da tasin bagi khudong thiba thawdok amada kenambadi JCB na singba sinaraka driver dobo matam san hostan da playing duna khudong thiram kadabadagi kan bangam khre are Tenta aibung de yum ama mai zakre electric short circuit na maram orag Thawan district ki manung chanba tenta aibung mamang lekai da leiba yum manga si nongtel mai zakre yum ado marang tem sana sing sei kontraga mapan apopa m Kartis Singgini mai chakba atu da fo seloina lupa lak amaga makai moramagi san hom gi sana mobile phone home gas cylinder ama yauna yamlaba palam sing mang tagan ki haire Makatarakwa atupa pauda Naga sing na atupa madamda political solution ama purakna naba khusam naba amasung mateng pang naba mathau tari Zaliyang Hanagi Nagaland Minister Tier Zaliyang na naga miyam da naga political issue asi khwadagi madam jaba amasung atupa madamda loisina naba negotiating group sing khusam naba amasung mateng pang naba pil daukre
Hauzik United Democratic Alliance UDA gi chairman oriba jel yang ngarang Sumau KD mahada pangtho ki press conference amada wo pharmacy ai ki bane Haujinaga negotiating group sing punsilagli amasung MLA humpu su punsindu naga solution gi damak khonjel amato oina lawmina ba matamado waire maramaduna atu matamda logical oiba overoisin ama prak nanaba grupani mak kari gi damak khosamnar oidabano amasung mating pangnoi dabano haina jeliang haike India government amasung NSN army marakta political gi wari sanari asi mangda sangchili aikoina thiengna nadragana nganna waroisin ama purakani habasi aikoina thasabani maramaduna India government na kamanoi ba drama ma amasung punamak yana raba drama ma purakani habasi thasabani marobe isu ke hauzik kan khanari amasung waroisin amati lagre masi athubu matamda yana raba waroisin ama lakhan ba mathautai aina mangna haike aroibeda content sing asiki marui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak pathaga jari channel is atom da kana badi subscribe to be business subscribe to be ramaloina like and share to busuka wi kanuk namak po amakhanna thagajari